Prime Minister Narendra Modi ki Viksit Bharat ki Pandam Yaunaba Haudokiba Sansad Khel Mahotsav Englishing Aniga Kunmanga ngasi loisinkhre thorom asi Manipur gi Rajya Sabha gi MP Sana Jawba Laisemba Namaru Oiba Thodang Lauduna Imphal East Konung Mamangda Laiba Sardasan Valvidya Mandirda Pangthokibani thorom asida Olympic silver medalist Saiko Mirabai boxing gi saknarba coach oiraba ibomcha Olympian Toiba Olympian Kunjurani Olympian Singlen Sana yauna lamdam asidagi haukiba national amadi international thaki sanaroi amadi coach singsu sarugyaki loinana sarugyakiba sanaroi amadi coach singda MP Sana Jawba Laisembagi Maikaidigi Lengan fi hukduna ikai khumnabasu utki loinana thorom asida sarugyaki singna laikidraba lebak asigi Prime Minister oiramba Atal Bihari Vajpayee ki saktamda laikatuna ikai khumnaba utki lebak sinba thungna pangthokliba thorom asi state asigi oinasu video conferencing ki khutangda pangthokpani hariba video conferencing ki khuthang aduda lebak asigi Prime Minister Narendra Modi na wangangki amaromda state asigi oina pangthokliba thorom aduda MP Sana Jawba Laisembana haikibada lakadoriba kumja Englishing aniga nifu tareta Indiana British ki makutagi Ningtamgibagi Chama Suba Jahi Oigadoribani Hariba Matam Asida Indiana Malemda Mangzil Thaba Chaukhotpa Leibak Oina Prime Minister Narendra Modi ki Pamdam Thamlibani Masigidamak Viksit Bharat Haiduna Akanba Thaurang Kaya Paikatuna Lakli Masigi Saruk Ama Oina Sansad Khel Mahotsav Hariba Sanaroi Shingi campaign Asi Jahi Asigi August Kunmapanda Major Dayan Changi Mapong Namikam Mari Lenana Haudokibani Loinana Viksit Bharat ki Pandam Fangnaba lebak asigi naha singbu masamu fana leiduna sana khonabada mai onsin hanba amadi lebak ki thabak tawba haibagi wakhalonda Sansad Khel Mahotsav pangthokpani haina phongdoki amaromda thorom aduda sarugyakiba saknaraba lamdam asigi Olympian Saiko Mirabai Anita coach ibom chana jingba sanaroi singna lamdam asigi sanaroi singna lebak asigi loriba thodanggi matangda wafam kaya phongdokna ki loinana haurakliba sanaroi singna lebak khanduna mangjin thana sanabada appeal Tauki thorom asida Manipur Linga ki Directorate of Youth Affairs and Sport ki Director Mayengbam Betosu sarugyaki mayamna khangire kogi sigumba Sansad Khel Mahotsav si koi tha mari gumba sumna chathajarpani masi koina ihar hanba koina hogiba August ki tarik 28 kogi Major Dhyanchan koina hockey wizard of India haga khanaba mahaki mapong numit oiba 29 August tagi hauraga numit humni kogi 29, 30, 31 August Pauksi ko chathaki sigi mapam sa balbidya mandisda balbidya mandiga dum ozasing adu mahirui sing mayam amana sarudabidana ko chathaki